Russia Ukraine landform loishinabagidamagta ceasefire gi oiba wari mai pakpa ngamdana leiri Israel amasung Iran gi oiba landform asisu atuba matamda tholakpa yabagi fibamda leiribani Palestine amasung Israel gi landform asisu loidribani masigumnaba matam asida global gi anauba conflict amamuk thorakpa yabagi yamna chawba moong amada leire Howzik Latin America gi Venezuela hairiba country asi US Navy singi maikei ahumakta koisinduna thamkre atuba matamda landform aba thokpa yare haiduna expert kaya amagi maikei yamna gana phongdoknari Mata asida hena interesting oiragliba asina Latin America gi Venezuela hairiba country asi Russia gi yamna mari chetpa country ama kangni ngasi maksu Venezuela territory da Russian landmi kaya ama leiri source kharagi matung inadi anti-aircraft missile kaya ama fawba lei haibagi oiba wafamsing asi phongdoknaribani Kodingma puanaba video amada amukana taramna ukchuri ngasigi video asida Howzik US amasung Venezuela gi oina nauna oirakliba fibam asida US ki interest Venezuela gi interest amasung Russia China amasung India hairiba country sing asigi oiba interest asigi matangda amuk yengtaminasi Venezuela hairiba South America gi country asiga US ka gi oina leiriba fibam asi handakisina ahanma natte Oil reserve aduki mati yamna laiba Venezuela hairiba country asida US ki president kaya amagi maikei hanjin makoi gi oiba laingak overthrow tawduna US company singna mafam asidagi laiba resourcing asi launabagi damakta adumak honaduna lakiba democracy gi mingda miyamna vote piduna khankiba laingak kaya ama lauthokduna anauba laingak ama shemankiba country ama oiduna laklibani Housing nauna oirakliba fibam asigi yamna chawbu maram asina hauji US ki president oiriba Donald Trump hairiba miyo asini Donald Trump ki maikei hauji Venezuela hairiba country asigi laingak paiduna leiriba Maduro hairiba miyo amasung mahaki party asina Venezuela gi oina laingak pairakliba asi niyom chumba election ama pangthokduna pairakpa nate namfu sasanda tawduna paikibani huranduna paikibani haiduna mahaki laingak asi matam khudingmakta yaningdaba phongdoktuna lauthoknabagidamagta aduma honaduna laki mamangi oiba tamda 2018 da Donald Trump na pairingai matamdasu Maduro gi oiba laingak asi lauthoknabagidamagta Venezuela da kariguma action khara laukhotnabagidamagta yamna kana honaramki Mamangi tamda mai pakhaudraba matungda hauji Trump ki maikei nauna president oraklaba matung asida Trump amasung maki administration ki maikei Venezuela hairiba country asigi oina leiriba Maduro gi oiba laingak amasung Venezuela gi oiba anauba policy ki second phase ni Handaki matang asigi oina Trump administration gi maikei yamna kana phongdokliba Venezuela hairiba country asigi oiba wafam haiba taragadi ihan hanbada mamangda phongdokhiba adugumna Maduro gi oiba laingak asi democratic oiba laingak natte haiba wafam asi laikre mathangdana hauji Venezuela hairiba country asigi maikei gi aduki matik yamlaba drugs gi oiba polamsing asi puthokli Hairiba drugs asi US ki oiba mafam kya amada pusilaktuna ngasi USA hairiba country asi drug na maram oituna nahak kaya ama manghalle America gi oina leiriba fazaraba saktam asi kaitha halle haiduna Trump ki maikei digi hanjin adumak phongdoktuna laklibani aduna lakadoriba matam asida karigumba military gi oiba action sing lokhalakpa taragadi US langa ki maikei digi phongdorakadoriba asi US na tawriba khongthang asi malem asi gi yaifanabagi damakta drug cartel singi matakta chathava attack ni haiduna suksoi soiduna phongdorakadoribani Hauji US President Donald Trump gi yathang matung ina Venezuela hairiba country asigi maikei ahumakta aduki matik yamlaba US Navy singna koisinduna laikrabani maram aduna athuba matam ama hekta da ikhang khangauduna drug ki matakta chathariba warni haiduna military operations sing haujalakpa yare haiduna miui kyamagi maikei thi yamna kana phongdoknari Nakalamurom da hauji Venezuela hairiba country asigi miui kyama thoraktuna US ki maikei di hauji chatharakliba khongthang asibu yaningda phongdoktuna aduki matik yamna chawraba protesting chatpa uri Matamasimagteda Venezuela gi oina leiriba Maduro gi lenga ki maikei gi US ki oina lakadoriba lanmising asi thengnanabagi damakta lalon sing su yatpa hokre Maduro gi maikei gi puthorakpa plan gi matung ina country asigi oina leiriba miwi lak nifu mangarom asida khulai matik chana pahalaba matungda aduki matik yamlaba lak nifu mangagi oiba lanmising asi thoktuna US ki lanmising asi lanthengnaduna Venezuela hairiba country asibu ngakthoknanabagi damakta honagadori Matang asida akhuna khangba yabu wafam amada US ki maikei digi hauzik phongdokloba Venezuela hairiba country asida drug cartel kaya amna rule tawduna leire haibu wafam asisu aranba nate ngasimak Venezuela hairiba country asigi kachin koya kaya amada aduki matik yamna mapangal kallaba drug cartel singi maikei digi mapung fana business asi tawri mafam asida thaduna puthokpa khakta natana malemgi atopa mafam kya amda yonduna achauba karbar ama leiribani Adubu Venezuela hairiba country asigi oina aduki matik yamna chawba oil reserve sing male masigi oina khwaidagi yambani haina fawba hainaribani maram aduna Venezuela hairiba country asida thau gi oiba crude oil gi oiba production asisu marang kaina leiri haibasini maram asina karigumba US ki maikei operation asi chatharakba taragadi
ꯗ꯭ꯔꯒꯁꯤꯡ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯥꯛꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯗ꯭ꯔꯒꯀꯤ ꯃꯊꯛꯇ ꯆꯠꯊꯔꯛꯄ ꯂꯥꯟꯐꯝ ꯑꯁꯤꯗ ꯚꯦꯅꯦꯖꯨꯋꯦꯂꯥ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯑꯣꯏꯜ ꯐꯤꯜꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯔꯨꯛ ꯑꯁꯤꯁꯨ ꯍꯨꯝꯗꯨꯅ ꯄꯨꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤꯕ ꯔꯁꯤꯌꯥ, ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯦꯟꯇ꯭ꯔꯤ ꯑꯃꯨꯛ ꯂꯥꯛꯂꯤꯕ ꯑꯁꯤ꯫ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯦꯅꯦꯖꯨꯋꯦꯂꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯃꯁꯨꯡ ꯚꯦꯅꯦꯖꯨꯋꯦꯂꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ 2008ꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯍꯩꯊꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯑꯍꯣꯡꯕ ꯑꯁꯤꯗ ꯌꯨꯑꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯗꯣꯃꯤꯅꯦꯟꯁ ꯑꯁꯤꯕꯨ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯄꯥꯔꯠꯅꯔꯁꯤꯞ ꯊꯤꯔꯛꯄ ꯃꯇꯝꯗ ꯚꯦꯅꯦꯖꯨꯋꯦꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒ ꯌꯥꯝꯅ ꯍꯦꯟꯅ ꯃꯔꯤ ꯆꯦꯠꯁꯤꯟꯗꯨꯅ ꯌꯥꯝꯅ ꯅꯛꯅ ꯆꯥꯟꯅꯕ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯅ ꯉꯁꯤꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯚꯦꯅꯦꯖꯨꯋꯦꯂꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯗꯨꯔꯣꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯆꯥꯏꯅꯥꯅ ꯇꯨꯍꯟꯕ ꯄꯥꯝꯂꯣꯏ꯫ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅꯁꯨ ꯃꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯚꯦꯅꯦꯖꯨꯋꯦꯂꯥ ꯗꯤꯐꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤꯕꯨ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯍꯤꯔꯝꯗꯕꯨ ꯑꯣꯏꯒꯦꯔꯥ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕ ꯃꯇꯦꯡ ꯈꯔꯗꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯊꯪꯗꯅ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ꯫ ꯚꯦꯅꯦꯖꯨꯋꯦꯂꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤ ꯑꯅꯧꯕ ꯅꯠꯇꯦ, ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯗꯨꯃꯛ ꯂꯩꯔꯛꯂꯕꯅꯤ꯫ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯅꯦꯇꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇꯒꯤ ꯀꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯨꯑꯦꯁꯀꯤ ꯑꯣꯟ ꯕꯦꯛꯌꯥꯔꯗꯇ ꯂꯩꯔꯤꯕ ꯔꯁꯤꯌꯟ ꯄꯥꯔꯠꯅꯔ ꯑꯃꯕꯨ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯅꯝꯈꯥꯏꯈꯤꯕ ꯍꯥꯏꯁꯤ ꯔꯁꯤꯌꯥꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯛꯂꯣꯏ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤꯉꯩꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯃꯥꯡꯖꯕ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯈꯨꯗꯝ ꯑꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯁꯤꯌꯥ, ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯕꯁꯔ ꯑꯜ ꯑꯁꯥꯗꯀꯤ ꯑꯣꯏꯕ ꯁꯤꯔꯤꯌꯥꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤꯉꯩꯗ ꯀꯟꯕ ꯉꯝꯍꯧꯗꯕꯒꯤ ꯑꯣꯏꯕ ꯑꯦꯁꯤꯌꯥꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯡꯖꯕ ꯑꯃꯈꯛ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯁꯤꯌꯥꯗ ꯃꯥꯡꯖꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯥꯎꯠ ꯑꯃꯦꯔꯤꯀꯥ ꯑꯁꯤꯗꯁꯨ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯔꯁꯤꯌꯥꯅ ꯃꯇꯝ ꯆꯥꯅ ꯔꯤꯑꯦꯛ ꯇꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯃꯛꯁꯨ ꯚꯦꯅꯦꯖꯨꯋꯦꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯁꯣꯔꯁ ꯈꯔꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯐꯥꯏꯇꯔ ꯀ꯭ꯔꯥꯐꯁꯤꯡꯕꯨ ꯀꯥꯞꯊꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯦꯟꯇꯤ ꯑꯦꯌꯔꯀ꯭ꯔꯥꯐꯀꯤ ꯑꯣꯏꯕ ꯃꯤꯁꯥꯏꯜ ꯀꯌꯥ ꯑꯃꯁꯨ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯀꯥꯎꯟꯇꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯟꯅ ꯅꯠꯇ꯭ꯔꯒꯅ ꯐꯣꯡꯅ ꯑꯅꯧꯕ ꯂꯥꯟꯃꯤꯀꯌꯥ ꯑꯃ ꯑꯃꯁꯨꯡ ꯑꯅꯧꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤꯕꯅꯤ꯫ ꯚꯦꯅꯦꯖꯨꯋꯦꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯥꯎ ꯂꯩꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯤꯟꯕ ꯑꯊꯤꯡꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯦꯅꯦꯖꯨꯋꯦꯂꯥꯒꯤ ꯑꯣꯏꯕ ꯑꯍꯣꯡꯕ ꯃꯃꯜꯒꯤ ꯑꯣꯏꯕ ꯊꯥꯎ ꯑꯁꯤ ꯐꯪꯕ ꯉꯝꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯃꯇꯝ ꯈꯔ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯁꯦꯡꯁꯟ ꯑꯗꯨꯕꯨ ꯕꯥꯏꯄꯥꯁ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯊꯥꯎꯁꯤꯡ ꯑꯁꯤ ꯂꯩꯗꯨꯅ ꯌꯣꯟꯕꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯁꯤ ꯆꯠꯊꯕ ꯍꯧꯔꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯚꯦꯅꯦꯖꯨꯋꯦꯂꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤ ꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯑꯣꯏꯜ ꯃꯥꯔꯀꯦꯠ ꯑꯁꯤ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯅ ꯑꯣꯏꯜ ꯃꯥꯔꯀꯦꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯁꯇ꯭ꯔꯞꯁꯟ ꯑꯃ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯋꯥꯔꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯌꯨꯀ꯭ꯔꯦꯟꯒ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇꯁꯨ ꯑꯊꯤꯡꯕ ꯀꯌꯥ ꯑꯃ ꯁꯦꯡꯁꯟ ꯀꯌꯥ ꯑꯃ ꯊꯝꯖꯤꯟꯕꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯀꯤ ꯑꯣꯏꯕ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯃꯗꯨ ꯂꯩꯔꯨꯕꯒꯤꯗꯃꯛꯇꯅꯤ ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯁꯦꯡꯁꯟꯅꯤ ꯍꯥꯏꯕꯋꯣ ꯇꯦꯔꯤꯐꯅꯤ ꯍꯥꯏꯕꯋꯣ ꯀꯌꯥ ꯑꯃ ꯊꯝꯖꯤꯜꯂꯛꯂꯤꯕ ꯑꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯗꯦꯕꯂꯞ ꯇꯧꯏ ꯑꯃꯁꯨꯡ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯋꯦꯁꯇꯔꯟ ꯋꯥꯔꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯡꯁꯟ ꯊꯝꯂꯤ, ꯔꯁꯤꯌꯥꯗꯁꯨ ꯊꯝꯂꯤ꯫ ꯑꯗꯨꯒ ꯚꯦꯅꯦꯖꯨꯋꯦꯂꯥꯒꯤ ꯑꯣꯏꯅ ꯈꯔ ꯕꯥꯏꯄꯥꯁ ꯇꯧꯗꯨꯅ ꯂꯧꯕ ꯍꯧꯔꯛꯄ ꯑꯁꯤꯗꯁꯨ ꯂꯥꯟꯐꯝ ꯑꯃ ꯊꯣꯛꯍꯟꯈꯤꯕ ꯇꯥꯔꯒꯗꯤ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀ꯭ꯔꯨꯗ ꯑꯣꯏꯜꯒꯤ ꯃꯃꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃꯁꯤꯒꯨꯝꯂꯕ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯣꯔꯁ ꯑꯁꯤ ꯂꯩꯁꯤꯜꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯑꯦꯁꯅ ꯚꯦꯅꯦꯖꯨꯋꯦꯂꯥꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯄꯥꯝꯕ ꯑꯃ ꯑꯣꯏꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ꯫